ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯄꯥꯏꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔ ꯀꯣ ꯑꯗꯨꯒꯤ ꯗꯤꯂꯔ ꯑꯣꯏꯖꯕ ꯑꯗꯨꯒ ꯖꯤꯝ ꯐꯤꯠꯅꯦꯁꯀꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝꯁꯤꯃ ꯑꯩꯅ ꯗꯤꯂꯔ ꯄꯥꯏꯖꯕꯀꯣ ꯂꯣꯏꯅ ꯉꯁꯤ ꯑꯣꯏꯅ ꯑꯩꯅ ꯇꯁꯦꯡꯅ ꯃꯌꯥꯝꯗ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯁꯥꯖ ꯆꯤꯌꯔꯁꯦ ꯑꯁꯤꯗ ꯑꯅꯧꯕ ꯃꯁꯥꯖ ꯆꯤꯌꯔꯅꯤ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯅꯣꯔꯃꯦꯜꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯀꯤ ꯕꯦꯅꯤꯐꯤꯠ ꯐꯪꯕ ꯌꯥꯕ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯌꯥꯎꯔꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯨꯠ ꯆꯤꯛꯄ ꯑꯗꯒꯤ ꯁꯥꯔꯚꯤꯀꯦꯜ ꯅꯨꯡꯉꯥꯏꯇꯕ ꯆꯤꯛꯄ ꯁꯥꯕ ꯇꯨꯝꯕ ꯌꯥꯗꯕ ꯁ꯭ꯇ꯭ꯔꯦꯁ ꯇꯦꯟꯁꯟ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯈꯔ ꯔꯤꯂꯤꯐ ꯐꯪꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯁꯤꯗꯩꯁꯤꯗ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯇꯧꯖꯩꯁꯦ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯃꯁꯥꯖ ꯆꯤꯌꯔꯗꯩꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯟ ꯀꯦꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯦꯔꯥꯄꯤꯒꯤ ꯃꯣꯏ ꯇꯧꯕ ꯃꯌꯥꯝꯁꯨ ꯑꯩꯅ ꯁꯤꯗꯩꯗ ꯑꯗꯨꯒ ꯂꯣꯏꯅꯕꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯀ ꯃꯥꯟꯅ ꯂꯣꯏꯅ ꯔꯟ ꯇꯧ ꯌꯥꯕꯀꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯤ ꯑꯣꯏꯅ ꯄꯨꯊꯣꯛꯏꯁꯦ ꯃꯁꯥꯖ ꯆꯤꯌꯔꯗ ꯐꯣꯀꯁ ꯇꯧꯖꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯕ ꯖꯤꯝ ꯏꯀ꯭ꯋꯤꯞꯃꯦꯟꯀꯤ ꯖꯤꯝ ꯁꯦꯠꯑꯞ ꯇꯧꯕꯩꯔꯥ ꯑꯗꯨꯒꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯌꯥꯎꯖꯔꯅꯤ ꯑꯗꯨꯒ ꯃꯁꯥꯖꯇ ꯍꯥꯏꯔꯒ ꯃꯁꯥꯖꯁꯤ ꯊꯦꯔꯥꯄꯤꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯅ ꯐꯣꯀꯁ ꯇꯧꯖꯔꯤꯕ ꯃꯌꯥꯝ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯩꯁꯤꯗꯤ ꯃꯁꯥꯖ ꯆꯤꯌꯔꯅꯤ ꯁꯤꯅ ꯍꯦꯟꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯕꯦꯅꯤꯐꯤꯠ ꯂꯩꯕ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯊꯦꯔꯥꯄꯤꯒꯤ ꯃꯁꯥꯖ ꯕꯦꯗ ꯀꯣ ꯑꯗꯒꯤ ꯃꯁꯥꯖꯀꯤ ꯃꯆꯥ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯊꯦꯔꯥꯄꯤꯒꯤꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯂꯣꯏꯅ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯅꯤꯡꯕ ꯈꯣꯠꯄ ꯌꯥꯎꯔꯁꯨ ꯐ꯭ꯔꯤ ꯗꯦꯃꯣꯒꯤꯗꯃꯛꯇ 24 ꯍꯥꯡꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ EMIꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯍꯟꯗꯛꯀꯤ ꯏꯅꯣꯒ꯭ꯔꯦꯠ ꯃꯟ ꯑꯣꯏꯅ ꯑꯩꯅ ꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯄꯥꯔꯁꯦꯟꯇꯦꯖꯁꯨ ꯆꯥꯎꯅ ꯀꯣ ꯑꯩ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯌꯥꯎꯗꯕꯁꯤꯡꯗꯣ ꯑꯩ ꯌꯥꯝ ꯗꯤꯁꯀꯥꯎꯟꯗꯤ ꯐꯖꯅ ꯇꯧꯒꯅꯤ ꯑꯗꯨꯀꯅꯥꯒꯨꯝꯕ ꯑꯣꯟꯂꯥꯏꯟꯗ ꯍꯣꯡꯉꯦ ꯍꯥꯏꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟꯗ ꯍꯣꯡꯉꯔꯣꯏ ꯑꯣꯟꯂꯥꯏꯟꯗꯗꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯥꯝ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯅ ꯇꯥꯅꯒꯁꯨ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯊꯝꯖꯒꯦ